ꯑꯩꯈꯣꯏꯒꯤ ꯁꯤಎಂ ꯕꯤꯔꯦꯟꯅ ꯄꯥꯏꯈꯠꯄꯤꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯃꯌꯥꯝ ꯁꯍꯖꯣꯛ ꯄꯤꯅꯕꯤꯗꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯆꯩꯕ ꯊꯥꯡꯕ ꯑꯗꯨ ꯃꯥꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯍꯥꯏꯅꯕꯁꯤ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯄꯤꯔꯒ ꯃꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯁꯤएम ꯕꯤꯔꯦꯟꯒꯤ ꯃꯊꯛꯇ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯆꯩꯕ ꯊꯥꯡꯕ ꯑꯁꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯄ꯭ꯔꯦꯁ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯏꯁꯥꯃꯛ ꯃꯣꯏꯔꯥꯡꯊꯦꯝ ꯗꯦꯕꯔꯇꯟ ꯃꯤꯇꯩ ꯕꯤꯖꯦꯄꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯟꯗꯜ ꯄ꯭ꯔꯁꯤꯗꯦꯟꯠꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤ ꯇꯁꯦꯡꯅ ꯍꯧꯈꯤꯕ ꯁꯣꯛ 2012ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔꯗꯪ ꯃꯟꯗꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯀꯗꯒꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯃꯥꯏꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗ ꯑꯩꯈꯣꯏ ꯃꯟꯗꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯆꯕꯅꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯆꯥꯎꯔꯥꯛꯅ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏ ꯌꯨꯝ 50,000ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯅ ꯂꯩꯐꯝ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯅꯗꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤ ꯑꯗꯨꯒ ꯃꯤꯑꯣꯏ 2,000ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯤꯑꯣꯏ 200ꯒꯤ ꯃꯊꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯁꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯇꯅ ꯊꯟꯗꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯕ ꯍꯥꯏꯕ ꯑꯗꯨ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯌꯨꯝꯗ ꯅꯦꯅ ꯇꯥꯅ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯆꯪꯁꯜꯂꯛꯂꯒ ꯑꯩꯈꯣꯏꯒꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯗ ꯎꯃꯪ ꯄꯥꯛꯇꯛꯅꯅ ꯑꯩꯈꯣꯏ ꯌꯥꯟꯊꯠꯇꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯁꯥꯖꯤꯜꯂꯛꯄ ꯈꯨꯟ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯒ ꯑꯥꯏꯟꯅ ꯌꯥꯗꯕ ꯄꯣꯄꯤ ꯊꯥꯖꯤꯜꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯀꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯃꯣꯏꯅ ꯆꯠꯊꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯎꯃꯪꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯈꯨꯟ ꯇꯥꯁꯤꯟꯗꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯇꯥꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯅꯕꯤꯔꯦ ꯑꯗꯨꯒ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯧꯖꯤꯛꯀꯤ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯊꯤꯡꯂꯨꯕ ꯑꯗꯨꯒ NRC ꯆꯠꯅꯅꯕ ꯍꯣꯠꯅꯔꯨꯕ ꯑꯗꯨꯒ ꯁꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯏ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯉꯨꯕ ꯑꯁꯤꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯊꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯇꯝ ꯑꯃꯗ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯟꯒꯤ ꯃꯥꯌꯣꯟ ꯑꯁꯤ ꯇꯣꯉꯥꯟꯕ ꯃꯥꯌꯣꯟ ꯑꯃꯗ ꯆꯠꯈꯤꯕꯗꯧꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅꯁꯨ ꯑꯃꯒ ꯍꯨꯟꯅꯕ ꯑꯗꯨꯒ CSOꯁꯤꯡ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯑꯃꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯝꯕꯤꯗ ꯆꯠꯅꯗꯅ ꯑꯃꯒ ꯍꯨꯟꯅꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯩꯈꯣꯏ ꯐꯤꯔꯦꯞꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯒꯤ ꯃꯥꯡꯁꯜꯂꯛꯄ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯟꯗꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤꯁꯤ ꯀꯟꯖꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯔꯨꯑꯣꯏꯅ ꯂꯥꯟ ꯊꯦꯡꯅꯕꯗ ꯌꯥꯎꯕꯤꯔꯤꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ CSOꯁꯤꯡ ꯑꯗꯨ ꯏꯃꯥ ꯏꯕꯦꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯄꯨꯂꯞ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯉꯝꯈꯩ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯉꯁꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯂꯩꯔꯤ ꯑꯩꯈꯣꯏ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁꯁꯤꯡꯅ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯇꯨꯝꯗꯕꯈꯩ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯍꯤꯡ ꯌꯥꯔꯦꯛꯇꯅ ꯑꯗꯒꯤ ꯇꯨꯃꯤꯠ ꯀꯥꯡ ꯃꯔꯛꯇꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯇꯨꯡꯗ ꯊꯣꯛꯍꯟꯗꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯕꯤꯅꯕ ꯑꯃ ꯆꯪꯉꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯟ ꯑꯁꯤ ꯀꯃꯥꯏꯅ ꯂꯦꯞꯍꯟꯒꯗꯒꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯪꯗꯨ ꯂꯩꯇꯥꯍꯟꯒꯗꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯟꯗꯜꯒꯤ ꯃꯥꯏꯀꯩꯒꯤ ꯊꯝꯖꯅꯤꯡꯕꯁꯤ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯕ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ NRC ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕ ꯑꯗꯨꯒ ꯁꯨ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯏꯕ ꯁꯔꯀꯥꯔꯅ ꯆꯪꯁꯤꯜꯂꯛꯏꯕ ꯊꯝꯃꯛꯏꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯍꯖꯣꯛ ꯄꯤꯗꯅ ꯍꯣꯠꯅꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯂꯕ ꯂꯩꯉꯥꯛꯁꯤꯅ ꯄꯥꯏꯈꯠꯂꯛꯄ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ CM ꯕꯤꯔꯦꯟꯅ ꯄꯥꯏꯈꯠꯄꯤꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯃꯌꯥꯝ ꯁꯍꯖꯣꯛ ꯄꯤꯅꯕꯤꯗꯅ
ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯆꯩꯕ ꯊꯥꯡꯕ ꯑꯗꯨ ꯃꯥꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯍꯥꯏꯅꯕꯁꯤ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯄꯤꯔꯒ ꯃꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯁꯤ ꯑꯦꯝ ꯕꯤꯔꯦꯟꯒꯤ ꯃꯊꯛꯇ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯆꯩꯕ ꯊꯥꯡꯕ ꯑꯁꯤ ꯄꯨꯟꯅ ꯇꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫